ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯑꯌꯨꯛꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯌꯦꯡꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯕꯕꯤꯅꯥ ꯋꯥꯏꯈꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯒꯕꯔꯅꯔꯅ ꯁꯤꯁꯤꯄꯨꯔꯗ ꯆꯠꯂꯨꯔꯦ, ꯏꯔꯥꯡ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯊꯕꯛ ꯌꯥꯁꯤꯟꯅꯅꯕ ꯒꯕꯔꯅꯔꯅ NCISIDCLꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯣꯏꯅ ꯍꯟꯗꯛꯇ ꯋꯥꯁꯛ ꯂꯧꯈꯤꯕꯇ ꯉꯥꯏꯔꯤꯕ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯕꯜꯅ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯁꯤꯑꯣꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯒꯕꯔꯅꯔꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯒꯕꯔꯅꯔꯅ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯇꯨꯅ ꯀꯦꯝꯞꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯂꯣꯏꯅꯅ ꯏꯟꯃꯦꯠꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯁꯤꯡ ꯒꯕꯔꯅꯔꯅ ꯀꯨꯞꯅ ꯇꯥꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯕ ꯄꯤꯔꯝꯈꯤ꯫ ꯒꯕꯔꯅꯔꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯨꯡꯗꯨꯅ ꯄꯨꯡ 7:40 ꯔꯣꯝꯗ ꯃꯐꯝꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯣꯂꯦꯖꯇ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯁꯦꯟꯇꯔ ꯑꯃ ꯁꯪꯒꯥꯈꯤ꯫ ꯂꯣꯏꯅꯅ ꯀꯣꯂꯦꯖ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯀꯌꯥꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ, ꯃꯗꯨꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯀꯣꯛꯍꯟꯅꯕ ꯄꯥꯏꯈꯠꯄ ꯊꯕꯛꯁꯤꯡ ꯑꯌꯥꯕ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯇꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ DC ꯑꯣꯐꯤꯁꯇ ꯃꯐꯝ ꯑꯗꯨꯒꯤ ꯆꯤꯟꯀꯣ ꯀꯥꯎꯟꯁꯤꯜ, ITLFꯅꯆꯤꯡꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯕ ꯄꯤꯔꯝꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯕꯔꯅꯔꯅ ꯀꯨꯟꯇꯔꯦꯠ ꯁꯦꯟꯇꯔ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯔꯥ ꯑꯃꯁꯨꯡ ꯇꯨꯡꯕꯣꯏꯗ ꯂꯩꯕ ꯁꯕꯥꯜꯅꯥ ꯕꯟꯗꯔꯗ ꯍꯤꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯗꯨꯅ MLꯒ ꯎꯅꯈꯤ꯫ ꯇꯨꯡꯗ ꯒꯕꯔꯅꯔꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯜꯂꯛꯂꯒ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯒꯦꯠ ꯍꯥꯎꯁ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯕꯜꯅ ꯉꯔꯥꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯦꯟꯗ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ NCISIDCLꯒꯤ ꯃꯤꯍꯨꯠꯁꯤꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯏꯈꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯎꯅꯕꯗꯨꯗ NCISIDCLꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯤꯔꯦꯛꯇꯔ MS ꯗꯦꯋꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯕꯔꯅꯔꯗ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯗꯝꯈꯤ꯫ ꯂꯣꯏꯅꯅ ꯃꯇꯨꯡꯗ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛꯠ ꯀꯌꯥꯒꯤ ꯃꯔꯝꯗꯁꯨ ꯈꯪꯍꯟꯈꯤ꯫ ꯃꯁꯤꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗꯁꯨ ꯄꯥꯎꯗꯝꯈꯤ꯫ ꯒꯕꯔꯅꯔ ꯑꯅꯧꯕ ꯂꯥꯛꯂꯦ, ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯎ꯫ ꯗꯣꯛꯇꯔ ꯕꯤꯃꯣꯜ ꯒꯕꯔꯅꯔ ꯑꯅꯧꯕ ꯂꯥꯛꯂꯦ, ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯒꯅꯤ ꯍꯥꯏꯅ CMꯅ ꯐꯣꯡꯗꯣꯛꯄ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯑꯥꯔꯇꯤꯀꯜ 375 ꯆꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯂꯥꯛꯂꯦ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯁꯒꯣꯜꯕꯟ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯁꯦꯒꯥ ꯔꯣꯗ ꯇꯈꯦꯜꯂꯝꯕꯝ ꯂꯩꯀꯥꯏꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯦꯁꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯇꯣꯉꯥꯟ ꯇꯥꯕ ꯄꯥꯝꯕ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯃꯃꯥꯡꯊꯛꯇꯒꯤ ꯅꯧꯅ ꯃꯅꯤꯄꯨꯔꯗ ꯅꯝꯐꯨ ꯇꯧꯕ, ꯑꯉꯝꯕꯅ ꯑꯁꯣꯟꯕꯕꯨ ꯅꯝꯊꯕ, ꯂꯣ ꯂꯩꯇꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯃꯇꯝ ꯁꯥꯡꯂꯛꯂꯦ, ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯂꯤꯉꯩ ꯑꯁꯤꯗ ꯍꯦꯟꯖꯤꯜꯂꯛꯄꯒꯤ ꯋꯥꯅꯤ꯫ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯍꯟꯗꯅꯕꯇ ꯅꯠꯇꯅ ꯈꯪꯍꯟꯗꯅ ꯒꯕꯔꯅꯔꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚꯤꯅ꯭ꯌꯨ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯥꯔꯇꯤꯀꯜ 375 ꯆꯠꯅꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯕ ꯃꯇꯝꯗ ꯈꯛꯇ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯅꯧꯕ ꯒꯕꯔꯅꯔ ꯂꯥꯛꯂꯦ, ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯃꯃꯥꯡꯊꯛꯇ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠ ꯄꯤꯔꯛꯇꯕ ꯀꯨꯏꯔꯦ꯫ ꯃꯁꯤꯒꯨꯝꯕꯁꯤꯅ ꯋꯥꯈꯜ ꯑꯁꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯃꯃꯤꯡ ꯈꯛꯇꯒꯤ ꯑꯣꯏꯔꯦ, ꯄꯋꯥꯔ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯅꯤ ꯄꯋꯥꯔ ꯑꯃꯠꯇ ꯄꯥꯏꯗꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯂꯩꯍꯜꯂꯒ ꯁꯦꯟꯇꯔꯅ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯂꯣꯏꯅꯝ ꯂꯩꯉꯥꯛ ꯆꯂꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯣꯏꯅꯝ ꯂꯩꯕꯥꯛ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯇꯝ ꯁꯥꯡꯅ ꯂꯥꯎꯗꯨꯅ ꯂꯥꯛꯈꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯍꯛ ꯂꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ, ꯂꯩꯔꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯄꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯀꯛꯅꯕ ꯈꯔ ꯈꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯧꯖꯤꯛ ꯀꯥꯏꯗꯨꯅ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯕꯅꯤ꯫ ꯀꯣꯂꯣꯅꯤꯌꯦꯜ ꯂꯩꯕꯥꯛ ꯑꯃꯅ ꯐꯨꯔꯨꯞ ꯑꯃ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕ ꯁꯤꯟꯕ ꯃꯇꯝꯗ ꯐꯨꯔꯨꯞ ꯑꯗꯨꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟ ꯑꯅꯤ ꯑꯁꯤ ꯍꯥꯟꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯅꯤꯄꯨꯔꯒꯤꯗꯤ ꯍꯧꯖꯤꯛ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯅꯥꯏ ꯂꯂꯣꯟ ꯏꯇꯤꯛ ꯄꯣꯠ-ꯆꯩ ꯌꯣꯟꯕ ꯁꯤꯠꯇ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯗ ꯄꯣꯠ-ꯆꯩꯒꯤ ꯃꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯊꯧꯔꯝ ꯀꯌꯥ ꯑꯗꯨ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯨꯟꯗ꯭ꯔꯥꯝꯕꯝ MLA TH ꯂꯣꯀꯦꯁꯣꯔꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯑꯃꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯖꯠ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ
MP ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯋꯥꯉꯥꯡꯗ ꯊꯑꯣꯏ ꯎꯁꯤꯠꯇꯕꯒꯤ ꯃꯇꯧ ꯎꯠꯈꯤꯕ ꯑꯁꯤꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯟꯊꯅ ꯌꯦꯡꯕ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯧꯒꯜꯂꯣꯟ ꯂꯩꯇꯕ ꯆꯥꯎꯈꯠꯇꯕ ꯈꯨꯟꯅꯥꯏ ꯑꯃꯒꯨꯝꯅ ꯂꯧꯅꯅꯕ ꯃꯆꯥꯛ ꯑꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯍꯟꯊꯔꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯧ ꯅꯍꯥ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯈꯣꯡ ꯆꯌꯥꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯤꯇꯩꯒꯤ ꯃꯔꯛꯇ ꯀꯥꯞꯅꯈꯤꯕ ꯅꯣꯡꯃꯩꯒꯤ ꯃꯈꯣꯟꯗꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯅꯤꯅ ꯂꯩꯕꯥꯛ ꯑꯅꯤꯅ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯍꯟꯊꯔꯛꯂꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯍꯪꯕ ꯌꯥꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯧ ꯅꯍꯥ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯊꯥ ꯀꯨꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯟꯖꯦꯟꯅꯔꯛꯄ ꯏꯟꯇꯔꯅꯦꯜ ꯗꯤꯐꯦꯟꯁ ꯄꯔꯁꯟ ꯀꯌꯥꯃꯔꯣꯝ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯅ ꯄꯤꯛ ꯊꯜꯂꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯈꯛꯇꯗ ꯏꯟꯇꯔꯅꯦꯜ ꯗꯤꯐꯦꯟꯁ ꯄꯔꯁꯟ 15 ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯀꯜ.com ꯀꯧꯕ ꯋꯦꯕ ꯄꯣꯁ꯭ꯠ ꯑꯃꯗ ꯐꯣꯡꯗꯣꯛꯄ ꯄꯥꯎ ꯑꯃ ꯄꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯝꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜ ꯔꯥꯏꯠꯁꯀꯤ ꯆꯦꯌꯔꯃꯦꯟ ꯀꯩꯁꯥꯝ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯝꯄꯥꯛꯂꯝꯗꯁꯨ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝ ꯑꯃꯗ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥꯃꯆꯥ 2 ꯎꯄꯥꯜ ꯑꯃꯠꯇꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯒ ꯂꯩꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯧ ꯅꯍꯥ ꯑꯃꯁꯨꯡ ꯅꯨꯄꯥ ꯀꯌꯥꯁꯨ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯏꯟꯇꯔꯅꯦꯜ ꯗꯤꯐꯦꯟꯁ ꯄꯔꯁꯟ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯅꯤꯡꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯗꯥꯡ ꯄꯥꯏꯈꯠꯇ꯭ꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯅ ꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯦꯀꯣꯂꯥ ꯒꯨꯂꯥꯞ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯃꯧ ꯅꯍꯥ ꯑꯃ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯁꯥꯅ ꯇꯨꯝꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯐꯃꯨꯡ ꯃꯊꯛꯀꯤ ꯁꯤꯂꯤꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:15 ꯆꯠꯄꯗ ꯇꯥꯔꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯧ ꯅꯍꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯨꯈꯥꯝ ꯆꯅꯨ ꯀꯧꯏ꯫ ꯃꯍꯥꯛ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯔꯍꯥꯠꯇꯒꯤ ꯁꯨꯈꯥꯝ ꯖꯦꯝꯁ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅꯤ꯫ ꯃꯧ ꯅꯍꯥ ꯑꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯁꯤꯖꯤꯟꯅꯅꯕ ꯏꯟꯅꯐꯤ 2 ꯁꯤꯖꯤꯟꯅꯔꯒ ꯐꯩꯔꯦꯡꯗ ꯀꯤꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯆꯅꯨꯒꯤ ꯃꯄꯨꯔꯣꯏꯕ ꯖꯦꯝꯁꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯕꯒꯤ ꯃꯇꯝ ꯑꯗꯨ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯡꯖꯤꯡꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩ꯫ ꯃꯌꯨꯝꯗꯒꯤ ꯃꯌꯥꯝꯕꯅ ꯀꯣꯜ ꯇꯧꯔꯛꯂꯒ ꯆꯅꯨꯒꯤ ꯄꯥꯎ ꯑꯁꯤ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯁꯥꯎꯅꯈꯤꯕ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯈꯤꯗꯦ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯣꯛꯄ ꯃꯆꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯏꯝꯐꯥꯜ ꯂꯝꯕꯤ ꯈꯣꯡꯗꯥꯔꯛꯄ ꯃꯇꯨꯡ ꯍꯟꯗꯛꯇ ꯑꯉꯥꯡ ꯅꯥꯎꯄꯨꯔꯒ ꯀꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛꯇꯤ ꯂꯩ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯍꯛꯆꯥꯡ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯐꯥꯏꯅꯦꯜ ꯐꯣꯇꯣ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯐꯣꯡꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯚꯣꯇꯔ ꯂꯥꯈ ꯀꯨꯜ 53,000 ꯁꯨꯈ꯭ꯔꯦ꯫ ꯚꯣꯇꯔ 19,994 ꯂꯧꯊꯣꯛꯈ꯭ꯔꯦ꯫